ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯗꯤꯖꯤꯄꯤ ꯔꯥꯖꯤꯕ ꯁꯦꯅꯥꯄꯇꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯆꯠꯂꯨꯔꯦ ꯗꯤꯖꯤꯄꯤꯅ ꯎꯅꯁꯤ ꯍꯥꯏꯕꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕꯁꯤꯡꯅ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯇꯝꯄꯥꯛꯂꯝꯗ ꯆꯠꯊꯔꯛꯄ ꯀꯨꯀꯤꯒꯤ ꯑꯦꯇꯦꯛ ꯀꯟꯈꯠꯂꯛꯂꯤ ꯑꯥꯔꯃꯤ ꯄꯔꯁꯅꯦꯜ ꯑꯃꯁꯨ ꯁꯣꯛꯈ꯭ꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯗ ꯐꯣꯔꯦꯁꯠ ꯕꯤꯠ ꯑꯣꯐꯤꯁ ꯃꯩ ꯊꯥꯈ꯭ꯔꯦ ꯕꯣꯝ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯖꯦꯝꯁꯟ ꯃꯨꯇꯨꯝꯅ ꯁꯥ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯀꯛꯅꯅꯕ ꯆꯥꯛ ꯀꯠꯇꯔ ꯃꯦꯆꯤꯟ ꯄꯨꯊꯣꯛꯇꯨꯅ ꯀꯥꯟꯅꯕ ꯄꯤꯔꯦ ꯇꯥꯟꯁꯤꯜꯂꯨꯕ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯔꯝꯁꯤ ꯍꯥꯏꯅ ꯖꯦꯝꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ MLA 10ꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯇꯗꯤ ꯃꯤꯌꯥꯝꯅ ꯂꯥꯏꯅꯤ ꯍꯥꯏꯅ MP ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯆꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯒꯥꯒꯤ ꯕꯟꯅ ꯃꯅꯤꯄꯨꯔꯗ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕ ꯂꯧꯃꯤꯁꯤꯡ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯒꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯄꯦꯟꯗꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯈꯨꯔꯨꯝꯖꯔꯤ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁ ꯄꯦꯄꯔ रीडिंग मिटिंग ताबीरिबा अमदी ताबीरिबसिंबु पुष्परानी लाइसोमना तरामना उक्सरी हौजिक मरुओइबा पाउसिंग मियामदा संदोकना पिजरी पौमाई नहा अनि तंपाक्ता फुरकपा अमसुंग नागा नुपी अमना पुरकपा ललोन पोट कुकी सिंगना मुलौबदगी ओइरकलिबा तंगदो लैतादबा फिबमसिंग यंगसनाबा मणिपुरगी DGP राजीव सिंह रांग सेनापति डिस्ट्रिक्ट हेडक्वार्टर दा चतलुरे DGP ने सेनापति डिस्ट्रिक्ट हेडक्वार्टर दा पुलिस अमसुंग पैरामिलिटरी फोर्स के ऑफिशियल सिंगा उनखरे सेनापति डिस्ट्रिक्ट हेडक्वार्टर फाउदुना कुकी की एरिया दा पोट अमता पुसिनबा यारोई हाइना थिंगलिबा अमसुंग इम्फाल तमना पोचै पुदनबा थिंगबा थमलिबा असिगी मतंगदा अवांगबा थाकी सिक्योरिटी की ओइबा मिफम अमसु DGP ना रिव्यू तौके तंगाई फदबा पोलम चेरम सिंग पुसिलकपा थिंगकिबना मरम ओइरदुना इम्फाल दा आलू तिलहौ मपानदगी पुसिलकपा अतै पोलम सिंग निंगथिना फंगलक्तबा असिगी येंगलगा DGP ना नागा पीपल्स ऑर्गेनाइजेशन NPO गी थौमी सिंगा उन्ननबा होनखी अदुबो NPO अमदी मसिगा चटमिनरिबा सिविल सोसाइटी ऑर्गेनाइजेशन अयाबना DGP गा उनसी हाइबा याखिदे हाइरे ngara nungthil pung ama makharam taba matamda manipur police ke DGP राजीव सिंह सेनापति डिस्ट्रिक्ट हेडक्वार्टर दा थोंके डिस्ट्रिक्ट हेडक्वार्टर दा लैबा SP की ऑफिस दा मणिपुर पुलिस अमसुंग CRPF के मकोक थोंबो ऑफिशियल सिंगा उन्नदुना हौजिक डिस्ट्रिक्ट असिदा ओइरिबा लो अमसुंग ऑर्डर की फिबम लोइनना सिक्योरिटी की ओइबा इशू सिंगी मतांगदा रिव्यू तौके उन्नाबासिदा DGP की माइकैदगी पुलिस की मकोक थोंबो ऑफिशियल सिंगदा हौजिक गाड़ी थिंबगी खोंजंग संगसिलिबासिदा पामदबा थौदोक सिंग थोक्तनाबा CSO सिंगी लुसिंग बसिंग उनरगा वारी साननबा खंगहनकी लोइनना खोंजंग असि मखा सांगथहनदनबा होननबसु खंगहलमकी हाइरे अमरोमदा हौजे हौजिक नेशनल हाईवे असिदा गाड़ी थिंबगी खोंजंग संगसिलिबा नागा पीपल्स ऑर्गेनाइजेशन अमसुंग सेनापति डिस्ट्रिक्ट वुमेन्स एसोसिएशन के लुसिंग बसिंगदी DGP गा उनसे हाइबा याखिदे अदुम ओइनमक सेनापति डिस्ट्रिक्ट स्टूडेंट्स एसोसिएशन की मियोय खरगा DGP गा उनदुना वारी सानकी हाइरे एसोसिएशन असिगा पाव असि मखा ताना पिजरी नगनबा मफमदगी फंगबा पावगी मतुंग इना ngarang SDSA की लुसिंगबा सिंगना DGP गा उनखिबादु हौजिक संगसिलिबा गाड़ी थिंबगी खोंजंग असिगा मरी लेनबा वाफम अमता फोंदोकते अतोपा इशू खरगी मतंगदा वारी सानखिबनी गाड़ी थिंबगी खोंजंग संगसिलिबा खोंजंग असिगी मतंगी ओइनदी NPO अमसुंग SDWA की मिहुसिंग यावरगा पुना वारी सानगदबनी मखोई खक्तना वारी सानरगा वारोइसिन पुरकपा ngamde हाइके हौकिबा अक्टोबर 18 की अयु अंगनबदा लमसांग एरियादा सेनापति डिस्ट्रिक्ट की पौमाई नहा अनिबो नहा खरगा फूरगा सेल मुलहौखिबगी थौदोक अमसुंग नुमित खरनी की ममांगदा कांगपोक्पी डिस्ट्रिक्ट की मनुंगसनबा गमकी फाइदा लैरिबा कोतुगी गेटा सेनापति दगे
naga nupi amana purakpa lalon pot mulhobagi thodok adubu yaningdaba phongdoktuna NPO na gari sing Senapati District Headquarter da fauraga chatpada athingba thamlaga lakhibani haukiba November 2 gi nungthil pung 3 taba matamdagi pung 13 gi oiba shutdown chatharaba matungda makha tarakpa khongjang oina November 3 gi nungthil pung 3 dagi mapalamdagi tanghai fadaba potlamsing Imphal amasung Kangpokpi tamna lakpa gari sing Senapati District Headquarter fauraga chatpada athingba thamkibadagi gari Chongarom National Highway asigi mau amasung Senapati gi marak Lonana Nagaland State ki manungda lambida panduna lairibani amaromda housing Nagaland manungda panduna lairiba pochai thanna yawba gari sing ado Hornbill Festival gi sem sabaga mari lenana lauthokhinana Nagaland Police na Manipur Police ta kanba pressure pirakhibasu leire loinana numit 4 subna lambida panduna leirakpana gari driver singda hainingai leitana awaba mayoknari loinana patha pumdagan ba polam kayadi pasilakpa haure hainasu pau asina makha tari marak asida lambi thingba sina maram oiraga truck kharadi Guwahati romda hallaga chatnabasu yaure haire Kuki militant sing na nomay kapsilaktuna nahan saiton da lausuduna lay binupi ama hat kraba matung ngarang sutongan-tongan ba tampaki mufam sing da nomay ama di bom kapsilaktuna landarak pa lep 3 Imphal East District manung san na lay bayangang pokpi sabung khok khunaw sana sabi na sing ba maikay asomda nahan numidang pung mapalom tarak padagi hauraga Kuki militant sing na akan ba maungda nomay kapsilakki ba ado nahan numidang pung tararom tarak pa doida lep ki haire Loinana ngarang ayu angan badagi amuhan na nongmay amadi bom kapsilaktuna landaraki maduda mafam adwaida hanadagi layba khulngak pasing security personnel singnasu handuna nongmay kapki maikay adomda layriba center forcing aduna kuki singda nongmay kapti haiduna miyam ngangahyak ungkhana basu thoki adumoinama kuki singna bom amadi nongmay kapsilakpa henjillakpadagi state force khakta natana BSF ki 118 suba battalion Maha Regiment ki Mari Suba Regiment ki personnel singnasu handuna nomay kapki nakal ani gi marakta chawna khuthokna ba asida kuki militant singi marakta gi kaplakpa nomay maruna Maha Regiment ki personnel amagi oi gi pambomda panduna sokhi adum oinama khudong thiningai di oitre haire nomaina panduna sokraba personnel asigi maming matha paumising na launana ba honabada army ki maikidegi Pongdoro uyadabadagi hauzik phawbagi oina sapchaba maming khangba ngamdri asumna ayuk pung 10 rom tarakpadagi hauraga pung 10 khara helakpa phawba kana khut thoknaramlaba matung nongmai kapa lepnakhi madugi matung ngarang nungthil pung 3 lom tarakpa adwaidagi amuk nongna nakal ani ki marakta khut thoknaba hauki haire amaromda jeribamda su nahandagi kuki militant singna kanba mongda nongmai amadi bom kapsinduna landarakraba matung ngarang Jiribam district ki Lating Khanda Laiba Forest Bid Office amasu ngarang numidang pung 8 lom tarakpa adwaida kuki militant singna mai thadokre seirak sida Jiribam gi usathol lekai degi Kasimpur Road paringda Guptagi paringda subnatagi meter chanirom chatlaga laiba Kasimpur Primary School manakta lairiba Jarol Pokpi crossing adwaida ngarang masing yamnuba kuki khulai pai basingna lona yadaba khulai sing paiduna phongna yanduna lambi aduda sathok sasin tawbada natana social media da fawba thagatuna manipurda lo leitaba amagumna tawrakliba thawong asina Jiribam da ingtapa thugaibagi achoba maram ama oigadra haibagi mi paiba ama Jiribam miyamda pokla haiba wafam phongdoknarakli Sayen da pijanana ba kobi manana singba manama singbo subnagi minute amada kg mariromgi sangda soiba ngamba mini portable sak cutter machine makhal ama Imphal West District ki pasoi part 1 dagi Jamson mutumna puthoktuna miyamda kanaba pire miyoibana masagi
mapanggal puthokuna pangthoklamba thabak thorom kya ngasidi technology chawkhalakpaga iroinana advance oiba machine singna mahut silakle lamdam asida su technology gi oiba noba makhalgi khulai sing puthokpa ngamba mioi kaya leptana thoklakle khutsa hairaba mioi sing asigi manungda pasoi part 1 dagi masai sehi kunma panlom ta ngairiba jamsan mutumsu ama oiri khutna thang sisinaduna yen kuntra nipugi machinjak soibada minute kuntra sanglamba du jamsan mutumna puthokliba sa katar machine asina sumnagi minute taruk tareta laina machinjak soiba ngamle machine asina sayen loiriba longmi sinmi singi matam amadi mapanggal sisinabagi sang sada humbudra romdi hantha hanba ngamle kumja lising ama lising ani taraga mapan lising ani kungi Ranji Trophy da Manipur gi mahut sinduna saruk yaruraba cricketer amasu oiriba Bengaluru gi Bisbes Baraya Technological University dagi Information Science Engineer oina Bachelor of Technology loirakiba Jamson mutum asi pasoi part 1 dagi mutum Joy amadi mutum ongbi Robita na poksaba macha ahumgi manungda mahakna machanupa han oiri Kobi soy machine haiba brand gi makhada Jamson mutum na saduna puthokpa mini portable sakatar machine asi electric sisinaduna flash induction motor na salaibane machine asi revolutions per minute 2880 rom oiba 0.5 tagina 1 horsepower phawbada leiba 2 pole gi Friends motor sisinare mana masing soinanaba machine asida grade 304 gi high temper stainless steel gi maya mari panba blade yauri machine asigi body frame amadi kakkadoriba mana masing hapsin pham oiriba hopper asi kaithel da phangba iron sittagi kaktuna sembane machine asigi body frame gi diameter na millimeter chahumga kuntraga mangane aduga body frame asigi thabagi sangna millimeter 1.5 ni haire Chief Minister Nong Thombam Birena Kuki MLA Taraga Unaduna Manipur Wathok Loisinana Bahonari Haina Solicitor General Tusar Mehetana Supreme Court of Fongdo Kibo WAPHAM Adu Yumpham Yaudabani Chief Minister ga Unakiba Laiti Haina Kuki MLA Tarana Fongdo Kre Saitu ACG MLA Haukolet Kipken Kangpokpi ACG MLA Nemsa Kipken Saikot ACG MLA Pauli Elan Haukif Henglep ACG MLA Let Jamang Haukif, Saikul Esigi MLA, Kimnio Haukif, Hansing, Tenopal Esigi MLA, Let Pau Haukif, Tipaimuk Esigi MLA, Musalur Sanate, Churasanpur Esigi MLA, LM Kaute, Singhat Esigi MLA, Silunthang Amadi, Thalon Esigi MLA, Bungzagil Balte na Puna, Kuyek Piduna Thadorokpa, Cherol Amana Hai, Tha Asigi Nipanda, Chathakiba Supreme Court ki hearing amada, India ki Solicitor General Tusar Mehetana Manipur ki Chief Minister na kuki MLA singa unaduna irang laksinana bahonai hariba wafam yumfam yaudabani loinana Supreme Court pulana lamjing bani haukiba kumjal lising ani kunga humdogi me ahumdagi irang asi thokraba matungda Chief Minister N Birenga amuk phawba unakiba leitri loinana matungdasu amuk phawba unararoi haujik thokliba irang asigi mastermind asi mahakni Tampak talaiba kuki singbu takthora kibada chauna senari bani hauji su asiku mathausil asi makha chathari masigi saru ama oina tha asigi tareta jiri bamda josangkim mar kobi nupi ama mai thaduna hatkibani maitai singna nupi angangda asigumba thong chathaba amadi security force na tumina laisinbasi condemn tawi haiki Manipur ki National Highway da nagasing na blockade tausin badagi nganu yen gi machinjak
पुसिलखिदबना मरम ओइरगा येन गानु लोइदुना हिंगनबगी होनजरिबा लौमी कया अमदी खम थेंगना वानरे हाइना मणिपुर पोइट्री डिप्लॉयमेंट एसोसिएशन के सेक्रेटरी सोंगथाम ध्रुवतराना फोंदोखरे मणिपुर प्रेस क्लब की थांजिंग हॉलदा अरांग पाउमिसिंग उनाबदा महांगना हाई तोंगान तोंगान बै सुदा नेशनल हाईवे इम्फाल दिमापुर लंबी थेंखांग कयादा पोचै पुबा गाड़ी चथोक चसिन तौबा यारोय हाइना सेनापति डिस्ट्रिक्ट स्टूडेंट्स एसोसिएशन अमदी नगा पीपल्स ऑर्गेनाइजेशन लंबी थिंजिलगा थमी खतनबसु यावदबा खतनबसु हौदबा येन गानु लोइदुना पुंसी हिंगनबा होनजरिबा लौमीसिंगदा बन असिना यामना साथिना सोहल्ले युमदा योगलिबा येन गानु सिंगी मचिनजाक फावबा पुसिलकपा ngamdre खोंगफम असी अथुबदा हंदोक्त्रगदी लौमीसिंगना लोइरिबा येन गानु सिंग सिख्रगनी हारिबा सिनफम असी मियोय चनिरोम हेनबना पाइरगा लेरिबनी हिरम असिगी मतांगदा मणिपुर लेंगाकनासु मिजेंग संघनिंगी हाइबा वाफम फोंदोरगली डेमोक्रेसी चटपा लेबाक अमदा लेरिबा मिचम मियाम असिना लाइनी पॉलिटिशियन सिंगना लाई ओइगदबा नत्ते हाइना लोक सभा की एमपी डॉक्टर बिमल अकोइजमना फोंदोखरे न्यू डेवलपमेंट ऑर्गेनाइजेशन सिंजमैना सिंदुना सिंजमै ओइनाम थिंगेलदा लेबा सोशल वर्कर ओइनाम रोमेन की युमदा नोमगी ओइबा इंटरेक्शन प्रोग्राम अमा ngarang पांगथोखिबदा डॉक्टर बिमलना हाई लमदम असिदा मिचम मियामना पॉलिटिशियन सिंग असी लाई ओइना खनरे मियामगी मिहुत ओइना मियामगी वकत थांगतनबा थागतखिबने मियामना मसिगी वहांथो असी निंगथिना मुन्ना खंगबा मथौ ताई कुमजा लिसिंग अनि कुंतरेता पांगथोकदोरिबा मिखल अमदी अतोपा लोकल की मिखल सिंगदा मियामना कदाई फावबा योंगना मपांगल कल्ली हैबदु अमुक्तंग उद्मिनसे बीजेपी ने हौजिक थोकलिबा इरांग असिगी मतंगदा ममांगदा पालंबा लेंगाकना सोइबदगी थोकलिबनी हाइना ताइसिलिबसी मखोइगी एडमिनिस्ट्रेशन सोइबदगिने मथौ निंगथिना पावासे मखाताना पिजरे मथौ निंगथिना पांगथोक कदबा मीना पांगथोरक्तबदगी लेबा असि कायरकपने मी अमा ओइना सोइख्रबदी सोइख्रे हाइबगी थौना सु लेगदबने लोइनना मिपुंग खुदिमक्ता मसिगी पर्सनालिटी असि लेफम थोए महांगना मखाताना हाई सही लिसिंग अनि हेनबगी पुवारी लेबा निंगतमना पालकपा मणिपुरनि हाइना सिंदा लाउरगा मीना फमु हाइरगा फम्बा लेपु हाइरगा लेपनदी कैदौनुंगदा मीना इकाई खुमनबा ngamloi हौजिक पाइरिबसिंगना मबुकसेल सेंगदबदगे मियामना काहेना अवाबा मायोकनरिबनी मियामगी मिहुत ओइरिबसिंगना पाइरिबा फम असि पीबा फम नते लेंगा असि मियामगिनि हाइबा खंगमिनसि मियामसिंगसु मिखल मतमदा सेल खरना चटपगी हैनबी थादोक्सि मियामना माइथोंग अनि लोंगदुना लेरबदी मणिपुर असि पत्तुना लेखिगनी मियामगी लुसिंगबा अमा ओइगे हारबदी मियामबु लाना लमजिंगदबा नत्ते चिनगा खुदका मानबा अमदी मियामदगी मंगजल थाना मियामगी याइफत लंबीदा खोंग थांजिनबा ngamगदबनी हौखिबा लोकसभा मिखल अदुगुमना अवोनबा मणिपुर अमगिदमक लाकदोरिबा मिखल सिंगदसु मसल पावर अमदी मनी पावर बु नमथरगा मियामगिदमक लेपकदबा मिहुत थादोक्लसी मियामगी मिहुत अमा ओइना महाकी चही मंगागी मतम असिदा एमपी अमना मियामगिदमक कदाई फावबा तौबा याबगे हैबदु उल्लमगनी हाइखे थरोम असिदा सुगुनु एसिगी एमएलए रंजित सोशल वर्कर ओइनाम रोमेन अमदी मरु ओइबा मियोय क्यासु सरु याखे लमदम असिदा लेरिबा इना लाइनिंग चटपसिंगी मना पीबगी थरोम अमा लाइनिंग थौ सनामही टेम्पल बोर्ड की मखादा लेबा अमाई पीबा अपुल्लो अपाल कंगलैपांगना सिंदुना बीटी रोडता लेबा रूपमहल थिएटरदा पांगथोखरे हाइरे थरोम असिदा लमदम असिगी इना लाइनिंगी ओइबा लाइथौ तौरिबसिंग पुंग जगोय इसै माइबा माइबी चाक थोंबा मी अमदी वारी लिबसिंग पुंगनिंग थौगतपा अमदी सखंगबा उत्पोइना मनासिंग असि पीबने थरोम असिदा मोइरांग मयुम बैगा प्रेसिडेंट अपील कंगलैपाक अमदी वखल लमजिंगबा विद्यापति सेंजम वाइस प्रेसिडेंट LSBT ना थौरम मपु ओइदुना सरुक याखि
United Nations Climate Change Conference COP29 da saruk yarunaba Imphal East ke hanagi upa adhyaksha Khetri Tama nahan Imphal thadokre tha asigi taramathoi dagi hoduna kunithoi fawba Azerbaijan gi Baku Olympic Stadium da pangthokadariba COP29 conference asida malem gi leiriba tongan balaibak sani henbana saruk yagani Civil Society Organization, Non-Government Organization, Mahiroi Singh, Nupi Lusing Bising, Amadi, Stakeholder Singi Mihusing na Saruk Yagadauri. Center Amadi Stelengang na terrorist ki thawong chathariba miyosing mapung phana muthat piro, Manipur kana banaw ba khujil thorang yatlo haina Bharatiya Kisan Sangha Manipur branch na phongdokre nahan thokiba laibak thiba thodok amada leikhidrabi gumbi watha lambi dagi lomi sapam sophia gi mafamda minute ama tumina leptuna awaba phongdoktuna Manipur Press Club ta pangthokiba pawgi mifam amada Bharatiya Kisan Sangha Manipur branch ke General Secretary Telem Darana hai lomi simi phawba asi ana nang halakpa asimak laibak thibani Center Amadi State Lengang na miyamgi ay fanana bani haina paikhaliba khujil thorang hongdok piro Manipur kana banoba khujil thorang ama Center Amadi State Lengang na matoina thubada paikhalu terrorist ki thawong chathariba miyosing mapung phana muthanaba lengang no hana biu haiki loinana state asigi oina Central Agricultural University da tha asigi taraga mapanda rabi crop ki campaign amadi samelan pangthok lagani rabi crop ki Maru marang paktangna na thana na ba campaign asida lamdam asigi lomi sing na saruk yabiu haina su mahang na makha dakhi Bishnupur District Laiba Federation of Haumi gi Masalo Sangna Mizoram gi Chief Minister Laldu Homana USA da Haukiba September ani amasung mari da pikiba speech kamari lenana logi oiba khongthang lokhanana ba Governor Chief Minister amasung police da wakatche pisin khre Kulai paiba kuki military singnaba singna Bishnupur district ke Saiton village da Maitei Phuruf ki lomi nupi sapam ongbi Sophia hatkibagi thawong ado Thadau Community International TCI na akanba mongda yaningdaba phongdorakle TCI na thadorok serol amana hai tha khara ingtapna leiruraba matung Manipur da amuhana violence tholok pasimak laibak thibani haiba WAPHAM phongdorakhe Laumi amadi miyam ngak pangamdaba security Manipur dagi hanbikro aikhoigi lam aikhoi na ngak saragi haina kokomi farmers wingi kanbegna Nakpigani apan bathoki basigi damakta hujing makha tarakpada mapan gi oiba pausing pijari Namit kharani gi mamang dei khangkhangawdana Spain da achoba isau ama tholakpadagi paksana amang ata thoan khibaga loinana mioi saniga kun hena sikhibagi thodok asida pendraba Spain gi mihoi lising kaya ngarang lambi da tholaktuda ihau haurakpadagi irang thokre
Azerbaijan ki konung Baku da pangthokadoriba COP29 UN Climate Summit ta hanboina Afghanistan ki Taliban su saruk yarakani haire. Israel gi lan mising na sa tharkiba air strike ta Lebanon amadi Gaza da nupi angang yauna puna mioi humbudraga humdoirom sikre haina Lebanon gi health minister gi maikedi ki phongdokre. Iraq ta laiba nupa amana sahi Mapan surabi nupi macha amaga hekta luhongba yarambagi satna kanglon ado semdoklagani haire. Adubu housing maki oina hana nupi amana sahi mapan bu surabadi luhongbagi ayaba piramba ado housing sahi kiyada oiragani haibade sabsana phongdorakpa leitre. Sana kanglon asina maram oiraga pikliba nupi macha singna sauna saitheng adumak piduna lakhibani. US की टेक्सास तलैबी सही कुंठा तरुलम सुरबी एलिसा कौबिनुपी अमना मसागी फ्रेश मिल्क लीटर लिसिंग अनि चात्रुक निफुगा मंगालम डोनेट तौदुना अनौबा गिनीस वर्ल्ड रेकॉर्ड थंबा ngamkhre. अखोगी environment da microplastic यावबगी सांग यामना वांगना हेंगलकपना मरम ओइरगा मियोइबदा मखल क्यागी लेना ना हालकप याबगी अकीबा चावना लेरे हाइना साइंटिस्ट सिदा environmental science and technology ईयर हाइबा जर्नल अमगी खुथांगदा फोंदोरख्रे. सही क्यागी ममांगदगी यकनबा लेबाक अमगुबना सैना हिरम क्यादा सांगदमनादुना लाखिबा अमेरिका अमदि रशिया लेबाक अनि की मरकता मरुप अमा ओइरकप याबगी फिबमदा लाकले हाइरे. नवंबर 5 पांगथोकिबा अमेरिका की प्रेसिडेंटशिप की मिखल दा माई पाक्रबा डोनाल्ड ट्रम्प ना रशिया अमदि यूक्रेन की मरकता सही अनि मखाइरोम लान सोकनदुना लाखिबा दु लेफनबा ngamnanabagidamak यूरोपियन आर्मी डिप्लॉय तौदुना पीस प्लान पाइखतपा हौरगनी हाइख्रे. इजराइल अमदि हमास का सोकनरिबा लान लोइसिननबा तांकक कया थोंना अमेरिकाना वारी सानाहनख्रबसु माई पाकपा ngamdana लाखिबदि सैरक असिदा ट्रम्पना रशिया अमदि यूक्रेन गा सोकनरिबा लान लेफननबा पाइखतकदौरिबा थौरांग माई पाकपा ngamgadauriba हाइबा वाफम लाकले. था तरुक्तगी इंटरनेशनल स्पेस स्टेशन दा लेरकलिबा सुनीता विलियम्स की हक्सांगी फिवम सोक्सिलकपगा लोइनना मसा काय हेना पाथरकपदगी नसागी साइंटिस्ट अमदि डॉक्टर सिंगी मरकता मिपाइबा चाउना पोकनरे हाइरे. मेक्सिको दा लेबा लॉस कांता रिटोस हाइना खंगनबा बार अमदा सखंगदबा मियोय अमना मफम मरांग खंगदना कापथोरखिबा नोमैना पानबदगी थौदोक थौफम अदुमक्तदा मियोय तरा सिखिबगा लोइनना तरे न साथीना सोख्रे. मियोय असिना बार अदुदा करिगिदमक नोमै कापसिलखिबनो हाइबगी चपचाबा मरम लेट्री हाइरे. हौजे साउथ सुदान दा थोकलिबा इसाव असिना मरम ओइरगा मियोय लाख मरीरोम साउना वाबा मायोकनबगा लोइनना लैबा असिदा साथीरबा लैना मलेरिया सुपाक्सना संदोरकपा याबगी अकीबा लेरे हाइरे. बांग्लादेश के हानेगी प्राइम मिनिस्टर शेख हसीना की पार्टी अमा ओरिबा अवामी लीग की ऑफिस ममांगदा मसिंग यामलबा मियोयसिंगना प्रोटेक्ट चथख्रे. प्रोटेक्ट असिदा अशोक अपन अमदि मिसिमिना यावकिबगी पाउदे हौजिक फाउबगी ओइना लाकपा लेत्रे. शेख हसीना की पार्टी अवामी लीग की थौमिसिंगना थौरम अमा पांगथोकपगा लोइनना रैली चतनना बोहनबदा लेबाक असिदा लेरिबा तोपा पार्टी सिंगना थिंगबा पिरखिबदगी असिगुंबा थोअनिंगदबा थौदो असि अवामी लीग के ऑफिस ममांगदा थोखिबनी हाइरे. हंदक नवंबर 5 अमेरिका दा पांगथोखिबा प्रेसिडेंटशिप की मिखल दा रिपब्लिक पार्टी की कैंडिडेट डोनाल्ड ट्रम्प की मखुता माइथिबा नंख्रबा डेमोक्रेटिक पार्टी की कैंडिडेट कमला हैरिस लेबा की सुप्रीम कोर्ट की जस्टिस अमा ओइना खलबा याई हाइना साउथ कैरोलिना की हाउस ऑफ रिप्रेजेंटेटिव की डेमोक्रेटिक मेंबर बकब्री सेल्सना फोंदोख्रे. महाराष्ट्र दा पांगथोकदोरिबा नवंबर 10 की असेंबली मिखलगिदमा कांग्रेस शिवसेना यूवीटी अमसुंग एनसीपी अजित पवार की महाविकास आघाडी ब्लॉक की मैनिफेस्टो असना एकनाथ शिंदे गवर्नमेंट की नुपीसिंगिदमक लड़की बहिन योजना यैथनबा अमसुंग लौमीसिंग अमसुंग नहारोलसिंगदा मतेंग पांगनबगी पांदम थमली. ngarang phongkiba manifesto asida karigumba opposition bloc asina lengak pairak labadi ahanba numit jamani gi agenda ama thamkhre.
Alliance asina makoigi Mahalakshmi Yojanagi makhada nupisingda thada lupa lising ahum tengbang pinanaba wasakli masi eknath sindegi larki bahin scheme asigi makhada nupisingda piba lupa lising ama chonghagi mateng adudagi heli aduga masi BJP na makoigi manifesto da makoina wasakliba lupa lising amaga lising ani chama asidagi su heli BJP manifesto adusu ngarang phongkhibane Uttar Pradesh ta illegal demolition sing asigi matangda Chief Justice of India D.Y. Chandrachud ke handaki wayel asigi full text asina jurisprudence ke civilized system amatada bulldozer singi khuthangda justice piba haibasi amata taunade haina pankre Lakaduriba Assembly Mikhal Gidamak BJP gi manifesto da Maharashtra gi nupi singda larki bahin yojna gi makhada thagi tengpang de hengal hanba artificial intelligence AI hub linkhatna bagi thorang amasu tangai fadaba polam singi mamal laksin bana singba yauri ahan boine international space station da chatpa khongsata Indian ama puragadaba ISRO NASA joint astronaut mission Spring 2025 launch mathang sahi gi April amasung June gi marakta target tauri Jammu and Kashmir gi Kishtawar district ki manung hanjinba forest area amada terrorist singa kapnabada army special forces ke junior commission officer JCO ama ngarang laikidre amasung lanmi ahum amagasu sokre West Bengal gi South 24 Paknas district ki Kunstida BJP gi worker amagi haksang ama party office manung da fangle haina thangjinumita police officer amana phongdokre hauze mu makha tarak pada sanab gi pau pisari Indian Super League 2024-2025 season gi ngarang Bhubaneswar gi Kalinga Stadium da sanaki league match amada Mohan Bagan Super Giants amasung Odisha FC goal amamamda draw satuna point yanakre Paris lising ani kunmari Olympics qualify oihodraba matung India gi nupi hockey team na ningthokaba numitagi Bihar na yumbu orega sanaba hogadoribo Women's Asian Champions Trophy lising ani kunmari da continental title defend tongnaba pandam thamle India gi Anahat Singhana Australia gi city Sydney da pangthokpa NSW Open 2024 squash tournament ta nupi gi singles event ta mai paktuna sahi asigi oina mahaki 3 lakh suba PSA Challengers title lobangam kre Tamil Nadu na mathang sahi gi November December da pangthokadaba 2025 FIS Hockey Men's Junior World Cup yumbu oiragani Paris lising ani kunmari Olympic silver medalist amasung top seeded Thailand gi Kulabut South Korea gi konung Seoul da satharakpa US dollar lakh ani lising tara gi sel gi mana laiba super 300 badminton tournament Korea Master 2024 gi men's singles title lore Indonesia gi Putri Kusuma Wardani na nupi gi singles title phangkre World University Shooting Championship ki ngarang nini suba numite India gi air pistol mixed team Palak Gulia amasung Amit Saramana makhoi gi teammate Sainam amasung Samrat Rana maithiba piramlaga gold medal lokre Maharashtra na Gawabu Pansil Manga Sunoda maithiba piramlaga senior national men's hockey championship lising ani kunmari da quarter final sangle France ki sanaroi Benjamin Bonjina Atheng bada sankiba tennis sanakiba tennis tournament ta final da Britain gi Cameron Noribu taruk nipan taruk marida maithiba piramlaga ahanba ATP title lokre Swimming Federation of India gi mityang makha da Bhopal da sathariba kunsuba National Masters Aquatic Championship ta Manipurna ahoba numita gold ahum silver ama amasung bronze medal ani lobangam kre
प्रिया कोंजेंगबम महाकी मपांग ओरिबो उत्तर प्रदेश के मिस्ट्रागा इंटरनेशनल टूर्नामेंट सिंह मफम कलकनबगी लेप्तना संगसिलक कैंपेन की मनुंगसना तेलंगाना इंटरनेशनल चैलेंज की वुमेन्स डबल्स टाइटल लौबंगमख्रे अमदी असम ने युम्बो ओइदुना पांगथोकदब मंगा सुब सब जूनियर अमसुंग जूनियर योगनास स्पोर्ट्स चैंपियनशिप ता सरुक यानना स्टेट की टीम ngarang इम्फाल थादोखरे हारे लोइसलकपदा मरोइबा पाव मोहना डीजीपी राजीव सेनापति हेडक्वार्टर दा चलुरे डीजीपी ने उनसे हाबदा ब्लॉकेट तौरीबसिंगना यारखिद्रे तंपाकलमदा चथरकप कुकी की अटैक कंखलकली आर्मी पर्सनल अमसु सोख्रे कुकी मिलिटेंट सिंह जिरीबाम द फॉरेस्ट बिट ऑफिस मई थाख्रे बॉम्ब कियासु कापसलखरे हारे चीफ मिनिस्टर गा उनखिबा लैते हाइना एमएलए तराना फोंदोखरे जैमसन मुतुमना सायेनगी मचिनजा ककनबा साकतर मेचिन पुथोक्तुना कानाबा पीरे तानसिलुबा लौसिंग पुथोक्तुना मियामदा कानाबा पिरमसे हाइना जैमसन फोंदोरा नगागी बना मणिपुर येन गानु लोइबा लौमिसिंग खम थेंगना अवाबा पीरे डेमोक्रेसी चटपा लैबाक्तदी मियामना लाइनी हाइना एमपी डॉक्टर बिमोला कोइजमना फोंदोरा अमदी मणिपुर लेंगांगना सेंटर की यका येंगदुना तुमिन लैबा पेंदे हाबा वाफम कोकोमी की माइकेदगी फोंदोरा पिजरीबा पाउसिंग असिगा लोइना हौजिकी दिनुक्ति की फोंगलिबा पाउसे सिंगदगी लौथोकसबा मरोइबा पाउसिंग मियामना पिजबा लोइसिनजरी मखा तारकपदा मतम मतमगी वाफम अमदी राशिफल की थरम अमु मयाम पुना सरुक यामिनसे थरम असिगी मावना नातेनबा ब्रेक अमतंग मयामदगी लौजरी Admission open. K1 Aviation, a complete placement oriented training institute for cabin crew, air hostess, flight attendant, ground staff, ATC, hospitality service. Courses in the Aviation Excellence Program, 6 months. Office Essential Soft Skills Training, 3 days. Office Essential Soft Skills Pro Training, 1 week. Haribasing asi nupa amasung nupigin. Qualification 12 amadi masigi mathakta leiba. Masagi sahi tara nipandigina kuntaret phawgi manungda leiba oigedabani. Placement oriented courses for cabin crew, air hostess, flight attendant, ground staff, loinana hospitality service. Akak naba seat masing khara khatani. Entrance oriented courses for air traffic control ATC, aircraft maintenance, engineering AME. Akak naba seat masing. Entrance oriented course for BBA in aviation, Bachelor of Business Administration, MBA in Aviation, Master of Business Administration. Akak naba seat masing. Personality development ki damakta interview skills, voice skill, personality. Hariba sing asi damak akhanaba miyoy sing thamjari. Spoken English amadi Hindi ki class thamjari. Fisher Singh the interview skills, conversation, writing skills. Special offer oina relief camp da lady bus Singh the makta admission free oizagani. Mafam asida career counseling, interview skills, personality development, job oriented skills, regular placement update na chingba kudung chaba thamjari. Special oina office essential soft skills training ki kudung chaba su pijari. Akupamarol gidama 811 9869 Amukana 811 9869 424. Loinana www.k1aviation.com. Ngasi magling sinbiro K1 Aviation, Khangabok New Bazaar, National Highway 102, Tawal District, Manipur. Kaksing Kunyai Lekai Pakhang Lakpung Pareng Armani Building asigi second floor da commercial oiba hall pakpa chawbagi changna square feet listing amaga chatrukni mafam asida bank office kitchen center coaching center passport asina chingba hangba yaraba mafam asida bara sanjari Kanagumba interest laibiba miyoi singna makhada pijariba contact number asida pau phaubiu 8413935890 natragana 9862248740 Mahiroi singi damak nungairaba pause Lamjingba Leishukon A tutorial camp boarding for class 11 and 12 Tutorial center ama oibita natana boarding shu oiriba Lamjingba Leishukon Khangabok Sorok Wangma Mata Computer Complex Thawal District Manipur Class 12 Science की दमकता अखन अब रिवीजन की कोर्स ngasi एडमिशन हांगुक चले सब्जेक्ट सिंग अदुदी इंग्लिश मणिपुरी फिजिक्स केमिस्ट्री बायोलॉजी एंड ऑप्शनल सब्जेक्ट्स क्लास होगदगदब नुमित याइफरब सगुल से नवंबर की तांग 13 इंग्लिश सिंगनी कुनगमारी मफम असद पिरिब खुदोंग साब सिंगदी छात्र खुदिमकी एडमिशन फ्री ओइजगनी रिलीफ कैंप त लेरिब महिरोय सिंगी दमा
ब्रेक की मतुंगदा मुका हना तराम नोक्सरी हौजे अमुक लांथोक्सरी ngasiगी matam-matamgi wafam लौखचरिबा matam-matamgi wafam Manipurda tawriba sibu karino crime na amana tawraga mayam wahanbadi chumloi ipa ipuna hainaba icha phattaba chawba ngaiba iwa phattaba siba ngaiba haiba wafam adu yamna wahanthok leiba wahai oire Manipurda khundaminariba furupsingi marakta nungsi sanabagi lipunna pullaga chahi kaya lisangsina punna laiminarakli adubu haukiba chahi khara asida asigumba nungsinabagi mari asi khara makhai komthokpagi mami ama uba phanglakli nungbu nungsinaraba karigumba phattaba thabak ama tawrakpada madu soibadagi tawbo oigani haina thajanaraga ngakthok ngaksin tawna bahongna sane nungbu nungsinadraba kanagumba mana phana phaba thabak ama tawrabasu madu phattaba wakhalna mangda tharaga lana wahanthok piduna maral siba yaudaba nate Manipurda khunda laitaminaduna leiraklaba furup singi manungda maitei haiba furup asi masing yamba amasung khundaminariba furup khudingmaki mijeng thampham oiba furup oiduna lakli Maitei sing asi masing yamba furup ni haina hainariba si ngalingegi matamdadi chumlamba yai adubu hauji kupthana yengba tarabadi masi lalakpasu yai Lamdam asida masing yamba kangbuni haina furup khudingmakna mitafam oiriba maitei furup ki total fertility rate asi amadasmik taret ta kumthakiduna ngasidi kangkhul musilakpa yabagi thak amada leirabani asigumba tanja asida maitei furupna tawba soiba khudingmak thiraga madugi khudong chaba lauraga miyam bulaknagani furupumnamak asibu lana uhananaba sinba thawongdi achumba nati haina lawi khunai amada fattaba ngausin faijinaba naha lamhen tumhen bakharadi adumak yawba haibasi hauna sani Kanagumbagi imungda macha ama ngausinaraga imung pumnamak ngausinnaboina ugani haina laurabadi madu soidana lalakani aina fare haina lauribai chaduna mapan thongda afaba sasinaraga manungda til sangbasu yaudaba nate adugumba icha oiramlagana kari oigadagi haiba tin jotharaga wakhal khanbagi tangai fadaba leigani Haukiba October 30 gi ayu anganba nongalamdai pung ahum taba matamda thokiba thaudok amada yumpham oiraga Naga People's Organization na Imphal tamna lakpa tangai fadaba polam sing puba gari sing Senapati Faraga chatpa thingkibadagi National Highway number 2 Imphal Dimapur lambigi Mau Tadubi amasung Nagaland gi sarukta gari kaya panduna lakli Kanagumba miyoi kharana naha ani khak phurubagi wathok adubu leibak wathok oihanduna mara leijadaba leibak miyambo wahanbagi thaudo asi achumbani haina laude Maitei naha kharana paumai naha ani adu phurubagi lambi thingduna miyam wahanbadi achumba khongthang natte lan haibasidi lani langi saitheng khara makhai phangba haibasidi hauna sani adubu Maduda khudong chaba lauraga furupki wafam pusilaga lana wahanthok piraga anauba wathok ama thoananaba sinbadi achumba nate haina lawi Imphal tampak asi maitei sing khaktana khundaba mafam nate hauji tampaki lam asida paumai sing yauna naga maitei fangal nan manipuri amasung atai furupkiya gi miyoi sing punna khundaminari bani paumai nahani fui haibagi damak Senapati Faraga pot pusilakpa thingba sina wahalibasi furupumna makni karigumba crime da senaba miyoi sing leiramba tarabasu makhoi logi oiba thabak lokhatlaga fananaba lengakta demand tawbada kaide tawbadabu nakhoina khanaba horabadi ekhoigi thongal Faraga chatpa yaroi haiba angang macha singna thaina hainaba wafam adugi mawongda sathabadi haujiki matam asiga yamna sanadre madugi mahuta yamna diplomatic oiba mawongda Lengakta demand tawbana achumba oigani Aikhoidi atai khangde National Highway asi pairaga nakhoigi charam metkani haina khanbasidi tawfam thokte Leiba asi lo leiba leibakni aina tawningba tawgani haiba wafam adu lona yade haibasi kauthokpa chumloi Mata asida panjaningbadi lengakna su honaribasi hena kana honaduna wathok asigi waroi sin purakna ba honaduna miyamda
awaba saitheng phangliba si ko hananaba thabak lokhat haninge numit nipani chumna lambi thingjinduna miyamgi tangai fadaba polamsing phanglaba matam asi fawbada tumina yengduna leibadi chumloi amaromda kanagumba kharana aranba tawraga mahaki imung manung pumnama awaba tahangani haiba wakhalon adudi mallaba wakhalon oire masi tawroi dobani haiba wafam ngasigi matam matamgi wafam da thamjare Maka tarak pasi mayam pumna mga si rasifol amok mayam puna khangminasi pumna magpo hana thagasari ngasi yai faraba hiyangai gi tarani panba lisingani kungamari November gi tarik tara mathoi ningthauka numitni ngasi gi leiriba rasifol mayam puna amok khangminarsi rasifol ividi ba jaibo fisang ningthauza ewadi Astro and Farmis Pauna Bazar Imphal ahan brasi lokachari mes rasi saudaba tapthaba phagani tharomdi pangthok lagani sel phangba khudong saba mayok naba ithak thongba singna nungsibi ba numitni santi leiragani pakhang leisabi singi oina mata oiragani mairoi singi oina hotnaningani bres rasi aruba thabak mai pangna pangthok lagani lamlan ba singdagi kanaba phangba put macha leiba maruptagi kanaba phangba numitni pakhang leisabi singi oina nungsinagani mahiroi singi oina losing hengatlagani Mithun rasi da seksina hona jagani mateng pibi bayamba lusing basing na sanbiba mithoi mihenba sel phangba mamal yamba pot leiba yaba numitni pakhang leisabi singi oina wakhal managani mahiroi singi oina bodi chawkhalagani karkat rasi da haksang wakhal thabakta aphaba numitni ithak thongba sing marup mapang singna nungsibiba numitni kuinadagi khanjarakpa pangthoklagani pakhang leisabi singi oina mot chanagani mahiroi singi oina su wakhal nungairoi singha rasi asauba khatnaningba leiragani thabakti pangthoklagani gari tamna thawgani changjarakpa kankhaluganu sagaina yengthigani santi leiroi pakhang leisabi singi oina muknagani mahiroi singi oina wakhal faksingani kaina rasida tinaba sindagi to khai taba arthalana lobi banumitni sel maram sadana satkani yeknaba hengatpa pamjada ba thengnaba numitni pakhang leisabi singi oina longtongnagani mahiroi singi oina wakhal phungbangnagani tula rasida amana traga makhanba numitni sel phangba chatpa manaba aigi mina migi michangda leiba thabakta iyetpa piba imungda charangnaba numitni pakhang leisabi singi oina mot khetnagani mahiroi singi oina su hotnaningloi Vrishik rasi hona zaman kanaba phangba mamal yamba pot leiba yaba lusingba thausinba oiba sakhangbiba hengatpa singthabibada yawba numitni pakhang leisabi singi oina nungsinagani mahiroi singi oina losing hengatlagani Dhanu rasi asaubana mangjagani sel phangba chatpa yet payamba sagaina yengthiba lam chatpa gari thauba seksinba numitni migi mateng pangluganu pakhang leisabi singi oina longtongnagani mahiroi singi oina wakhal faksingani Makar rasi tokhai taganba aranba taganba numitni sel chatpana helagani pot leibadi yagani lusingba singna nungsibiba imungda santi leiba numitni pakhang leisabi singi oina wakhal charangnagani mahiroi singi oina honnaningloi kumbara sida haksang wakhal thabak tharom da phaba tharom pangthokpa
ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯄꯥꯡꯊꯣꯛꯄ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯣꯠ ꯆꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯕꯣꯗꯤ ꯆꯥꯎꯈꯠꯂꯒꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯑꯔꯨꯕ ꯊꯧꯔꯝꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯈꯟꯖꯔꯛꯄ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯂꯨꯆꯤꯡꯕ ꯊꯧꯁꯤꯟꯕ ꯑꯣꯏꯔꯒꯅꯤ ꯑꯔꯥꯞꯄ ꯆꯠꯄ ꯀꯥꯟꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯔꯥꯁꯤꯐꯜ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯊꯪ ꯇꯣꯉꯥꯟꯕ ꯄꯨꯡꯐꯝꯁꯤꯡꯗ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯄꯦꯖꯇ ꯑꯃꯨꯛ ꯑꯗꯣꯝꯅ SMS-ꯗ ꯈꯟꯕꯤꯈꯤꯕ ꯏꯁꯩꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯄꯨꯝꯅꯃꯛꯄꯨ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ